Chin Kuki Liberation Army CKLA gi luchingba yauna makhoi gi kedar kuntra taruk amadi Prepak Pro gi kedar ama yauna punna Lalhouba ani asigi kedar kuntra tare na ngasi khulai ga kona na Manipur Leingak ta Changjarakhre baga loinana homecoming ceremony gi thauram pangthokre. First Manipur Rifles ki banquet hall da ngasi pangthokhiba homecoming ceremony gi thauram aduda khulai ga kona na Changjarakhre ba kedar singbu Chief Minister Nongthombam Birena taramna okhi makhoina Changjarakpa aduda AK series ki rifles mari .22 gi rifle ama 303 rifle ama single barrel ama carbine ama pistols mari hand grenade ani amasung kapayariba nongmai maru chamangani fu loinarakhi thauram aduga mari leinana Chief Minister Nongthombam Birena hai Prime Minister Narendra Modi gi lamjing makhada awang nongpo ki state singda chawkhatpagi lambida changsilakpa amadi Leingak asigi thabak thauram singda thajaba leirakpadagi ngasi Lalhouba ani gi kedar kuntra tare na Leingak ki thabak thauram singda saruk yajage haina khulai thadoktuna Changjarakhpa asi thagatningai ni hairaduna atopa tongan ba Lalhouba kharagi kedar sing su athuba matamgi manungda Changjaraklagani haiki ngasi gi thauram aduda Works Minister Govindas Konthojam Rajya Sabha gi MP Ningthau Laisemba Sana Jauba loinana Minister Singh MLA Singh Chief Secretary DGP amadi Police amasung civil gi makok thongba singsu saruk yakhi